Kiyumna, share number 21 na ikomna khurumjiri. Art ta kari kari changi, art ta khwadagi maru hoi basi kari no. I have ki wakhalon dadi art ta changraba ya draba gun khara haragadi. Taksi kasi amadi thogalon bebar masakhamba. Mahaki ozabu ache pathaza bathamba, hona baletaba. Amadi tawriba thabadu da thamoy sengna tawba. Isana tawriba art pu kaidongmungda lana lamjin hoidabani. Amadi kaidongmungda napal layodabani. Art ta khwaidagi maru oiba haragadi. Hona baletaba, napal yaudaba, amadi tawriba thabadu da thamoy sengna tawba asini. Art hai basi kari no. Art hai bawahi asini chapchaba hanthuk leite. Adubu ai haki wakhalon dadi art hai basi taibang nuibada pithoralaba masa masani oiba makhal mathil kaya gi changdamingai oiba adubani. Aduga dance da khoina stage performance utpa matamda karamna haugani jury da karamna thawgolon bebaut kani amasung loirakpada karamna changani. Khoina stage performance utpa matamda haugada lamdamdubu kombiriba ibudo event hana khurumgani aduga stage lairangbi khurumgani. Stage lairangbi khurumba loiraga mani famliba jury da aina thawgolon bebaut uchalani. Duga yengbiriba khwai tarabu aina muka hana khurumlaga aigi performance uchalani. Loirakpada yengbiriba amadi jury bu aina thawgolon bebaut uchalaga ai tumhalaga changani. Dance hai basi kari no. Dance haibasi arti amna chawba platform amani masida akhuna tan chana wahai ama natraga wari parring ama utuna mayamda khangali. Discipline hai basi kari no. Discipline haibasi taxi kasi sak kha khana chapa lamchat chajat adini. Kari gumba khoina ihei ama hai gi hairagadi kari da kawai. Karigumba akhuna ihei ama hai gi hairagadi hona baleptaba pukning changba. Tawriba thaba aduda thamoy sengna tawba adu darka oi. Aroiba question da ima ipa ojagi tawimal kari no utkani. Ima ipa ojagi tawimal karamna utkani haibasi aigi motadi makhoibu achepa thazaba thamba thogalon bebar kaidaba amadi makhoigi mai porpa ngamba sini. Lagna lotna layu natna naakaletu nansi aigi aigi. Lagna lotna layu natna naakaletu nansi aigi aigi. Nabi, Naudi, Naura Bani, Nangi, Naura Bani.